Pauxedi Yampum Oibamaru Bau Karab de Taujari, Police Department da Senior da Junior da Selut Pibagi Watok. Sayul Marigi Marunda Matik Jaba Post Pinanaba Supreme Court na Lengakta Kangan Kre. Haukiba Gumza Lising Ani Taragamapan gi November Taragamapan da Supreme Court of India na Police Department gi Pramutising na Seniority on Gadabani Haina Piki Bayatang Botabak to Ontokte Haina Tarakiba Contempt Petition Amagamari Linana Court Sina Sayul Marigi Manunda Pramuti Kambuda Chunaba Makalki Post Pinanaba Kangan Kre. Ano Bayatang Asina Matam Sana Junior o na Tambirak Lab Pramuti Kangbuna Direct o na Sanglak ba MPS officer sing da Selut Pito na Lakpagi Watok Adu Loisel Laba Yana Laire. Hausik jatang asina senior o na laba direct Kangbuna Junior o na Lairuraba Pramuti Kangbuda Amuk Selut Hantuk na Pagipipam da Lairagane. Caliba December Marida Supreme Court na Piki Bayatang Amagi Matung ina Matam Sang na promotion da Karak Kangbu Amadi direct o na Sanglak pa Manipur Police Service MPS officer singi Marakta Seniority gi matang di yet na dunat laklaba matung da lisingan di taragan ito ang pasong matugi matung da record daw kiba MPS grade 2 officer sing lagtok na naba kumza lisingan di tarahom dagi October lagtok laba kumza lisingan di tarahom dagi October ama pawba da lay kadaba MPS officer sing ki final seniority list mamang chahi gi December kunda thoki bane. Supreme Court na piki bayatang adugi matung ina Manipur lengak na seniority list semlaba pawba da lengak na tabak to ontok te aibo wapam da Ningom Siro na Manipur lengak ki Chief Secretary oramba Dr. Suresh Babu amade atopa kangbu ki matak da contempt petition adu thakibane. Hariba contempt petition adu ga mari lena na Supreme Court of India ki Justice Sanjoy Kishan Kaul, Justice Dinesh Maheshwari amade Justice Rishikesh Roy ki bench da tha asigi mari da hearing sathage bi hearing adu gi petitioner gi counsel Punam Kumari ki maikedi ki Supreme Court ki yathang matung inna lengak na Police Department ki seniority list adu Pramutising de Jumpam Oiduna Semle adu moinamak hausik fawba kari mokhongthang amata paket piba leitre court ki yathang adu chu indri haina phongdoke. Respondent Counsel Pukhrambam Ramesh Kumar Anupama NG amade Karun Sharma gi mekedagesu mari leinaba singda pifam thokpa pautak amade yathang jingpitun thabak hauna na patangai phadaba matam khara pibinanaba court asida haijarke. Court asina submission sing kupna khanaraba matung Manipur lengak ki Home Department na seniority list semba khak tanatana seniority di yengleba pifam thokba matik jaba posting pigadabani hana phongdoki loidana Sayol mari gi manungda paikhatpam thokpa thabak sing paikhatuna senior sing matik jaba post sinana bokhona gadabani karigumba thabak to onthok taba tarabadi court ki jathang indabani aina lowbaga loinana logi oiba serak piragani aina jathang lawthoke loidana makha taba contempt petition asigi hearing Sayol taruki matungda pinanaba jathang pikre. Atop pau amadana US capital da Trump chogot phasing da thomjin khre mari sikre Congress na Biden mai pak pasari pai tawkhre. Pham thandok lagadaba US President Donald Trump ki chogot phasing na American Democracy ki phambal Capitol da thomjin duna mamang da amukta ukhitriba yekai thugai bagi thabak sathaki bagi pungkhara gi tungda US Congress na huna bi matung ina Democratic Joe Biden bungasi matang ki US President adu oina certify tawkhre amasung pangthokhiba President Michael adu chanaba yaroi aina kanna muktuna lairakhiba Donald Trump da sathiba chaipu amanangan khre. Senate amasung House of Representatives animakta lawmakers sing da Biden na mai pak nanabagi mathau taba electoral vote sing phangki aibadagi mukta laikiba Republican sing bo mai pak na maithiba pikre. November da Trump bo Biden na vote chom supna taruk chani kuntragan thoida mai pakhiba adubu chap chana yare aina Congress na lepkiba aduna Trump amasung haki sogon pasin honariba punamaki khong masana tana thingjin khre honariba punamaki thong masana tana thingjin khre. President kudak to orderly transition amawasaptuna statement amathoki adubo lising ani kunmari da amukhan mahak mirip oirakpa yai haida ngangnering barakta frontline politics ta mahak adumak laiki gani aibo wafam phongdoke. Gasi sagol sen nomit ki ayuk India ki matam da maleng bi manung haising ba mangjin thariba US security force sing da thorang tawban haudringai da Trump sagot phasing da security ki marol mari thukai duna US ki ain senpham mayol adu khudum chanke maduda rahitor sing ka security force sing adu ka khuthok na bada nupi ama nongmai da kapada sikhi amasung atopa mi homsu medical emergencies ki matung da sikhi security force sing da Vice President Mike Pence yauna US lawmakers sing adu bo irang tawriba sing adugi makutagi kannanaba capital adudagi khudakta lokthoknanaba honakhe. US Congress ki mifam adu Joe Biden certified tawnanaba phamkiba mifamne Vice President Mike Pence na Trump chogot phasing adu condemn tawkhre.
Trump saugotpasingki maraktagi FV aina phangkiba explosive device ni singnaba ane device tawkre Trump supporters in US Capitol bu kudum chankiba aduda sikiba mi mari adugi manungdagi nopi amadi US Capitol police force na nongmaina kapkebane nobi dangwaramda building adugi akoibada leriba miyam adu tankhainarba police na flash bang device sing sinaki amasung Capitol adubo secure ore haina lauthokre salongpham da yen sikiba adu rani cat disease na oramle Haukiba namit karni ki mamangda Thawbal district ki manung chanba salungpham da yen kaya paktangna sikiba adu rani cat disease kauba yen singdat naba laina amani aina Manipur government ki veterinary and animal husbandry department dagi phangpa pauna haire pawasi ki matung ina Thawbal district ki manung channa leiba salungpham ki mafam khrada yen kaya paktangna sire aina tha asigi tarukta pawsi asina phonglakhiba paw amagi matung ina department asigi joint director na luchingba team amana mafam aduda chatuna yangsinkhe Maduda asiba yen manga ki sample lauduna sanjen thongtat leiba state veterinary director ki disease investigation laboratory da changing tawbada yen sing asida siriba adu Newcastle disease haraga khangnaba rani cat disease ne haire hariba laina asi bird flu gumba biyoibada sandoktuna misimina thogan bangam balaina natte maram asina miyamna ka hena mi paipam thokte adubo hariba laina asi jumjum da leiriba yen sing da sandoraktana ba maru oina salongphomgi akoibada leiriba Miyamna sa yen sing adu luna na thamba mathau tai haire sanabagi pau amada Messi gi goal anigi matengna Barcelona na Athletic Bilbao maithiba pikre Serie A da Juventus mai pakre Spain gi makok thongba football league tournament La Liga gi ngasi sanaki ba league match amada Lionel Messi na chankiba goal anigi matengna Barcelona na Athletic Bilbao bu goal ahum ani da maithiba pikre Italy gi Serie A na Juventus na point table gi makok ta leiriba AC Milan bo ahum amada thoikre La Liga ge Athletic Bilbao na jumbu odina Barcelona ga sanaki ba league match asige ahum soba minute Athletic Bilbao gi sanaroi Ralf Garcia na pirak pass amada teammate Inaki Williams na goal am chanduna mangjin thaki badagi Barcelona gi sanaroi singna pressure lai bahaurakhe Barcelona gi sanaroi singna sothariba goal adu handokna ba akan ba mawunda attack sataduna tanja phangna bo khona rakhe sanabagi taramari suba minute Barcelona gi sanaroi singna satarke ba attack amada Frankie de Jong na pirak papas amada teammate Pedri na goal ama chanduna equalizer ohenke team animak goal manakraba matung visitor team oriba Barcelona gi sanaroi singna ahen ba goal chanchina ba kodong chaba thiduna lakhe match ki kontra ka nipan suba minute Barcelona gi sanaroi singna satharke ba attack ama Pedri na Barcelona gi defender singna ningthi na mayuk na bagam khibade gi kodong chaba pikide Athletic Bilbao gi sanaroi singna sothariba goal adu hando pangam dana leiringai match ke Humpugani toy suba minute Barcelona gi maikedi ani sabu goal chankiba Lionel Messi na teammate Antoine Griezmann na pirakpa pass amada goal amaga chanchinduna ahum amada mangjin thaduna mai pakpagi lambi da purak pangam khe Nakalamoromda Qasim Sulaimani hatpagi matangda Donald Trump phana ba waren thokre Iran gi general ama amasung sakti leiraba Iraq ki militia losingba ama haukiba chahida hatkiba aduga mari rainana US ki pham thadok lakadaba President Donald Trump ki damakasi arrest warrant ama thokre aina Iraqi judiciary na phongdokre General Qasim Sulaimani na amasung Abu Mahdi al-Mujahidis bo hatkiba drone attack adu thijenbagi thabak sinna kiba Baghdad ke investigative court cases amana warrant adu thokibani aina court ki media office aduna aike Konungi airport ki mapanda hokiba sahi ki January da makhoi adu hatkibani al-Muhaddis na Iran na ngaklo piba amasung Islamic State group thengna na pasem kiba group sing yauna Malaysia Cameroon na saba umbrella group ma oiriba miyamge mobilization force ki deputy leader ne aduga General Sulaimani na Iran ge Revolutionary Guard Corps ge Expeditionary Force ke makogne Donald Trump phana ba ke arrest warrant adu karigumba conviction piba tarabadi sibagi charak pigedaba premeditated murder ki charge amagine hariba arrest warrant adu pangthok ladaba yai adubo Trump ki presidency adu ki loisalakpa namachida sumna ki symbolic oina thokpo eramba yai Supreme Judicial Council dagi thokpa statement amagi matung ina warrant adu thongna nabi warrant adu Abu Mahdi al-Muhaddis ki imung manung dagi wakalakhiba singki statement sing adu just aduna record tawrabagi tungdani aina court aduna aire khoiramban ima kaithel ahum February 15 dagi phamlaba yai I kaithel ahum ki akoibada phamlamba street vendor singna lamphenda phaman gadawre
Coronavirus laichana maram oidan aukiba sahi lesing ani kungi March tadagi phamandana lakiba khoiramban ima kaithel ahum lakliba February chachet taramanga dagi amukhanda lengakna piriba SOP ngaktuna phamba hawalaba yai Pausi asina phangba paugi matung ina kaithel ahum ase SOP ngaktuna kaithel phamba honnanaba wafam khanakre aire Masigidamak awang bathake official single loinana Manipur gi Sub Minister and Berenga punna phaminaduna kaithel asigi akoibeda sit chengdukna na ba CM na pautak so pikre aire Lagliba January 13 ki matungda kaithel asigi akoibeda fire service ki kangbuna ising kapthukduna sit check na ba pautak so piki aire hiram basigi matangda kaithel phambi singka lenga ka pau phautukna ba amade covid ki oirba phibam basi yanglaka SOP nga khanana ba wafam thamga daure kaithel ahum basi CM Beren masam na February chachet taramanga da hangdokla ba yai Nauna phamba haugadori ima kaithel ahum asida sak thongjinba maihu sisina bada thingbaga loinana amot akai toksin bada akan bamiang changgadore hiram asida IMC na akan bamiang changnana ba CM na pautak pikre are amromda khoiramban ima kaithel ahumgi okoibada phamlamba IMC na sakanglaba street vendor singi oina atoba matamda lamphel sana kaithel romda hangdo hanana ba lengakna khanakre aire street vendor sing asisu SOP nga khanduna kaithel phamba hawalaba yai aire Baragasida license kan nakapada nupi masokle. Ngarang nubidang pung tararom taba matamda Singjamay Police Station ki manung channa laiba Singjamay oinam thiklel dagi housing na kagwa assembly kay dalaiba mutum Robindro sahi kuntra mga apagpa tomba na mahaki license nongmay nakapada nupi masokle aire. Nongmay na pan badagi sokla ba nupi asigi maming sagra pamongbi Sunita mapuroy ba surjit kawe kagwa konjeng laikay dagini nupi asigi mapukto nongmay na pan badagi asoka panangke Nongmay kapliba mutum Robindro Impal West Police Station da jangjarakre thagdok aduki matangda case ama lokatuna thijin umjin bagi tabag sadhakre aribeda content sing asigi maru iba pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yanbiri popuna mukpathaga jari channel asina domda kanarabadi subscribe tobi triple subscribe tobi romo loinana like and share tobi so kawi kanu punamapu amukhanna thaga jari